Chief Minister Y Khemchand Kangpokpi Phawraga Senapati da Satluri. Chief Minister na Kangpokpi District ki Henbung da Laiba Haukolet Kipgen gi Yum da Sangdun Awa Nungai Wari Sanakri. Akiba Mina National Highway 2 da Sachadabani Ki Daba Midi Adum Satli Haini Chief Minister Y Khemchand Hakibu Wapham Madubu Karem Kathai Nabi Kiba Miyam Amagi Mamangda Ngasi Chief Minister Y Khemchand na Kangpokpi Phawraga Senapati District Headquarters da Sakri. Sahi aniga tha tara rongi tungda Meetei-kuki joksinga marakta lainaramba thajanadabadu khara makai hanjile haibu utpa oina makki halakpagi khongsata Kangpokpi district ki Henbung da laiba MLA Haukolet Kipgen gi yumda sangduna Chief Minister gi MLA sigi imung manungi miyoisinga punna unaduna awa nungai wari sanaminakri. Senapati District Frontier Organization, Naga People's Organization (NPO), Senapati District Women Association amasung Senapati District Student Association na punasinduna Y Khemchand okpagi thoram ama yawnanaba Chief Minister ngasi ayuk Imphal gi National Highway 2 da khongsan khibani. Maki khongsat aduda Thangge Assembly Constituency gi MLA Tongbram Robindro su saruk yaki. Khongsat aduda saruk yariba Pausi sigi paumina fongdorapagi matungina Imphal dagi Senapati Phawu satpagi khongsat asida kanamatan ayetpa apanba amata pirakhidi. Kangpokpi da su miyamna tawgadaba mathau adum tawnabui lambi da su mi adum sanabui mausagi mahoksadawna adum tawi adumapu BVIP ama satpanina security singdi marang kaina saitholaga leibuki. Chief Minister na Senapati District Headquarters yauksilakpada nagagi nahakiyana harautiam oki. Multipurpose hall sanglakpadasu miyamna bouquet Lengyan P amasum nat ki oiba phizat laiting sing thonbi dun ikai khumna wotki mafam adura Deputy Chief Minister Losi Dikho Karong AC ki MLA Komosasu Chief Minister bu taram okpad sarugyaki Chief Minister bu okpagi thoram aduram hanaiki ma ki lainga si tha aniga numit taruni khakta mangairi miyam gi tengbanga loina ma ki team na yamna kana hona dun ingta papurakna na bu honaraga laki mayamna su mapung oiba thaudang Loubiyuna amaga tapna wari watai sanabadagi ayet pa apanba amata yaudana mafamsida laksaba phangmani magnaiki Manipur haibasi Kanglup kunthraga tarukna punna khundaba mani Kanglup kunthraga taruk asina Manipur ngaktuna lakhibani Manipur si mini India gumani aikoina ahanbada India masani haiba khangadabani aduga aikoi Manipuri masani haibasi su Kauroidabani tupu nungaitaba haiba ama taragadi aikoi Manipuri masani haibasi haujikti kanamatana hainingde Meitei su Manipuri ni hainingde Naga su Kuki su kanamatana Manipuri masani hainingde adubo aikoi Manipuri masani India masani haibasi khandragadi kaidongai du su sokhat pangamloi Singapore gi matangna palladuna Chief Minister na haiki Southeast Asia da per capita income khwaidigi wangba leba Singapore noidi Manipur gi Valley area dagi su khara piksa balaiwa adu Kanglup Marina khundaba mani makhoi marimak Singapore ni haina uhanba ngambadigi Southeast Asia da per capita income khwaidigi wangba leba oiba ngamle mani Manipur khundariba Kanglup kunthraga taru asi human resource da kariwali aikhoi amatu oina puna Manipur ba wangba thakta thangat minaraga sakhotpa laiba ama ohin minasi Senapati Saukhatana, Mauk Saukhatana, Manipur Saukhat Piaroi, Imphal Khakta Saukhatlaga, Manipur Saukhat Lay Heavy Yaroi, Sapmana Saukhat Minaraba, Matamda, Manipur Saukhat Minagadorivani, NPO na Pirakpa, Memorandum Amagimatang Palladuna Magnaki, Medical College Ama Senapati District Ling Bahivasi, Government of India Gi District Kudimakta, Medical College Ling Bahiva Ama Lavenina, Matang Hexarakpada, State Cabinet Pukhalaga, Wakanava Hausaragi. Amasum CRS 16 phagot hanabigi matangna CM naiki Deputy Chief Minister Losi Dikho na PhD paibani na mahakna project ama thuna sanbiro CLP zaragi Senapati District Police mafam amada hongdokhibagi wapam adu mayam punna tanaraga kadai waida hongdokhishigi haibadu laptop laga adum sinnabi yagani Barak Festival site semganabigi matangna palladuna hai mafam adu mahak satluri aduki matik fazai Barak Turel gi mayadu tourism gi saru ama oirabanina department ga tanaraga miyam ga punminaduna karama mongda semga sigi haibadu khanara saki ngarang numidang athengbada Kanglatongbi da leiba mandir marakta khulai paiba kuki lalhaubani singnaba singna maikai ahumdigi sangsilaktuna mafam aduwaida Nongmei round kya kapsilakre haidi Kanglatongbi thonglan tholaga CRPF yauna security force na leiribani adubo makhoi leina mafam adu khulai paiba kuki lalhauba singna mafam asida matawkram na maikai ahumdigi sangsilaktuna Nongmei kapsilakhiba no haina mafam adu leiriba miyoising hangnarakli
Maikai ahumdagi kapsilakpa aduda mafam adura laidiba security force sing handuna sarona pung ama makhairom kapnakhi hairi thaudu adur asu apan gi paulaiti jail da thajinkhre nupi masa amagi ikai khumnaba manghanbiraba matungda halaga hondoklambi thaudokta senaba miyema jail da thajinkhre akam pata hangba relief camp sahi nipan subata ngaidi nupi masa ama April 3 thiba khangkidraba matungda singjamai thong manakta singna phangkhiba thaudo aduda senabani haiba more khunau lekaidigi laistam langamba seikungani panbu ngasi special judge proxo Impal East ki court puthorakhi police ki maikaidigi numit taraga mangani judicial custody pibina ba haijarki maduda court na ayaba pikhiari Chief Minister amasum Home Minister resign tawgadabani phamkonduna leigadaba matam natti kokomi hauzik leiriba lenga sina miyam ngak senma ngamdrabanina Model ground CM amasum Home Minister resign tawpham thui phamkonduna leigadaba matam natti haina kokomi gi convener YK Dhiren phongtokri Tronglaubi mihat ke madi lainana kokomi na sangsilakhiba khongjang gi manungsana ngarang lamboi khongnang khongde leiba relief camp leikidraba thawai manga adugi maphamda ikai khumna utpegi thoram ga madi lainana YK Dhiren wapham asi phongtokhibani magna makhatana haikibada Tronglaubi thawdo asi government of India na yoklaga thamliba koki khulai paibasingna satharakpa koki terrorist ki thawni India lenga na satharakliba proxy war sida mara leijadraba miyoi kya gi punsi mangkhre amaromda miyam gi kholao si namthanaba India government suwa madi nan sudu leriba laholup sing sijinari mamangda palamba lenga amadi hausik paliba lenga sina center ki yakar yengduna miyam na thiengnariba awas thingkya si una osinadana lari koki khulai paibising asi lakshindana irang asi gi waroisin purakpa yaroi habisi Center amasum state lengana khangi adubo masi khangna makhoi singa sibu free thadok tuna thamliba sina takpadi India lengana su irang asi loisinba pamdi habini security na palon kaya thuna question laga leiriba tronglao bi ta koki sina sangsilalaga attack sa tharamba sida central force khangdi habi yaroi tronglao bi ki thawdokta angang ani yauna puna miyoi manga laikidaba si government of India na satharakpa proxy war gi mek larab kudamni maramaduna Manipur miyam puna government of India na sa thariba proxy war sigi mayukta lemminasi ngasi aikoi mit panghaudrabadi India gi proxy war sina misa miyam kyasu makhatana halakhigani hairi lainga sina ngahak ki oiba policy salai dun leiri ronglaubi gi thawdok kana na seta khibano haiba miyam la khangan gadabani loken hauzik leiriba lenga sina ngahak ki oiba mawong sasan tawduna leiri masina thabak oina paikhatle haiba amata leiti Tronglaubi thawdok yauna mamangna thokiba thawdok singi sapsaba progress kada yaukrabaki haibudu mayek sengna miyamna thamgadabani haina ngasi congress bona pangthokiba pawgi mifam amada wangangloi oikiba sagolban ashigi ex MLA case lokena phongtokre mangna makhatana haikibada handak tronglaubi de thokiba thawdo adugi matangna India gi prime minister amasum home minister gi maikaidigi comment amat phongdorakidaba silebakthibani hauzik wariba phibam singa sina lamdam asida tangdu laitaba purakna bahona bigi mahutta manungna kari tawribigi haibigi singnaba ma pholi lamdam sida tangdu laitaba hanjilakpa yadanaba kangbu kharana hotnarabra haibigi singnaba phawali Manipura thokliba irang asida amukna mapan khutyawi amukna security lapses lei haina ngehak ki oiba mawongda ngangduna leidi English ngani ga kungo homdogi me ahumdagi tholakhiba kanglup ki irang asigi manungda thokhiba laibak thiba thawdok kyagi matangda thijinanaba semkhiba inquiry committee NIA CBI singi inquiry gi process adu kadai yokrabagi amati makoina satharibi inquiry singa sigi aptitude kari laibagi haibadu miyamda mek singna thamthui lamdam asida tangdu laitaba hanjinanaba tharakliba central force ngasina civil administration mating pangmigi muhutta civil administration asi makoigi makhada leirabra haibigi singnaba pholi Manipur gi unified command gi chairman asi kanana pairibano security force ki makhada leirabra haibisi hangningi Torbong na thokiba laibak thiba thawdo adu kanana kamdona thuan khibano haibigi matangni inquiry tawduna madugi sapsaba progress report adu miyamna thamgadabani miyamgi punsi asi compensation mantiknaba yabanati miyamgi punsi amasum lanthum ngak senba haibisi leiriba lenga asigi thawdangni party khenai haibigi wapham nati lenga ki tofam to ko thawdang adu mayek singna thambatani hauzik leiriba amasum mamangi lenga ki matamda miyamgi punsi amasum lanthum ningthina ngakpa ngamdabagi thawdok kya lekhi tronglaubi de thukiba thawdo adugi matung tarakpada miyamna pendabadagi haukiba protest amana nongmei kaplaga loiri haibiki mongda misimina kya thokibadu government asigi sasan oigadoribra
ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯁꯤꯅꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ ꯂꯤꯇꯥꯟꯒꯤ ꯂꯥꯍꯣ ꯈꯨꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯂꯕꯁꯨ ꯈꯨꯟꯖꯥꯁꯤꯡ ꯁꯦꯐꯇꯤ ꯑꯣꯏꯗ꯭ꯔꯤ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯁꯤꯅ ꯂꯩꯕ ꯂꯤꯇꯥꯟ ꯂꯥꯍꯣ ꯚꯤꯂꯦꯖ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯕꯁꯨ ꯃꯤꯌꯥꯝ ꯁꯦꯐꯇꯤ ꯑꯣꯏꯗ꯭ꯔꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕ ꯐꯪꯗ꯭ꯔꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ ꯍꯥꯏꯅ ꯂꯣꯍꯣ ꯋꯨꯃꯦꯟ ꯌꯨꯅꯤꯠꯀꯤ ꯃꯦꯝꯕꯔ ꯇꯤ ꯑꯪꯀꯪꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯤꯗ꯭ꯔꯕꯅꯤꯅ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯄꯥꯛꯇ ꯌꯦꯔꯦꯛꯄ ꯊꯥ ꯑꯅꯤ ꯍꯦꯜꯂꯤ ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯇꯣꯛꯂꯒ ꯃꯈꯣꯏ ꯃꯁꯥꯅ ꯈꯨꯜ ꯉꯥꯛꯆꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯈꯨꯔꯧ ꯊꯥꯡꯕ ꯑꯃ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯑꯁꯤ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯧ ꯎꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯊꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯊꯥꯖꯕ ꯊꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯂꯒ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯤꯔꯣ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯜ ꯑꯁꯤꯗ ꯑꯦꯇꯦꯛ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯃꯥꯡ ꯊꯥꯒꯤ ꯀꯨꯟꯒ ꯃꯔꯤꯗ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯊꯦꯡꯅꯅꯕ ꯁꯥꯔꯤꯕ ꯈꯨꯜꯒꯤ ꯕꯪꯀꯔꯁꯤꯡ ꯊꯨꯒꯥꯏꯗꯕ ꯍꯥꯏꯕ ꯌꯥꯅꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯁꯦꯟꯇ꯭ꯔꯦल ꯐꯣꯔꯁꯁꯤꯡꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯈꯨꯜ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯈꯨꯜ ꯑꯗꯨꯗ ꯂꯦꯞꯇꯅ ꯔꯤꯄꯤꯠ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯁꯤꯟꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 8ꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯗ ꯆꯩꯅ ꯐꯨꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ electric shock amasung chemical faubu sijanaki maduna maram oiraga nupi kaya ama ana yaure hena pena bo wapham kya phungdok narakli Lahore Student Union gi maikaidigi zingal kauba amana phungdorakhibada khula sida lairiba mahairoi sing hauji oiriba phiba masina maram oiraga school sang naina kaba ngamduna lairakpa kuiri mahairoi sing ase haujikti tuzungba amaga loinana hingli koki khulai paibisin school building da nomai kapsilakpada mahairoi amadi maira paibisungda pungning wokhal lai taandri asigumba phiba masigi mami matam sangna mahairoi singi pungning wokhal ta khrabadi lamdam masigi tunglam sat kari oigadagi haibisi asabo hangamoirakli nakala maramda N haista free movement yari haina lauthokrabasu koki khulai paibisingna national highway number 202 gi turel wangwadigi misa miyamna nomai kapsindun attack sataba lepthri Lahore gi khungang singasi lau singubaga maruiba sinpham oibida natana litan bazar lalon itik tawragi hingmani adubo irang asina maram oiraga khunja singi setmilon da sauna setting piri Urkhul amasung Imphal dagi nomada sangdraba yadraba pulam kya pushlakpa yakidabana khunja singda thingnariba awaba sing Nongmei hengalakli haina pendaba kaya phungdorakli Ahanba khongthang oigadabani Biren Irang mayuknariba Manipur state asigi ahanba oina paikhatkadaba thaurang asi irang asina mayu maikai sung mangatakan bikraba imung manungsing IDP resettlement ningthina tawhanba sini haina hanagi minister N Biren ngasi phongdokre paumi sing da mangna hai IDP sing rehabilitation ningthina mapung phana tawhanabagi dama dedicated committee ama sema yamna mathuktai CM Khemchand MLA singa cooperation pinaduna structure oiba approach singa loinana resettlement tohanba tangai phati irang asina sogolaba IDP singi mahoksa ki punsida hanjinaba honabada thaudang logun heba wapham se phongdoki koki theorist na misam hatpegi thawong condemn tawi London tasengna mapfrup nungsiba mi amatana ahing tumliba samjaraba lan karino khangsadaba angangna bom kapsinduna landaba ngamloi handak tronglawbigi thawdo si koki ni sasaba mapan gi khunek minungsi khangdaba sa olaba mi khrada leibak thugaiba pambasingna khulai oina sisinaraga satharakpa thawngam oigani asigumlaba hui hawdong phawbana condemn tawgadaba mi hat asida chenaba sing phanaba honabagi muhutta onsinduna amuk nungthil pawapta mi uhum nongmaina kaptuna hatpa central forces ki thawong si angakpani mayok naba lanpham natabada hura lonada kokisina miyoi kyama hat khriba si ngasi phawbul mihat pa mata phada vaibisi nakoina na India lengana mihat pasing sawolabra hangninga oiri koki taba mapham sing lenga ki law and order sanadrabra central forces ka koki terrorist na palabra koki area da leipa Manipur police sing kaidawri asuk yamna minung si leitaba sakotaba mihat mipun makhoi tadabra district administration leitabra terrorist ki agent ITLF na Susampur palabra haina wahang kyang lakli oirakliba phiba masida
Yumbal anauba lenga sinasu misam hanjin hanjina hatliba miyoi sing aduga wari saba haibisi pangdaba hena I thaba nesilaknabagi thawngni mihat pasing mihat pigi serak pi patai maramaduna lal loidana wari sanabi yaroi wari na lal loibi yaroi wari khangbanati kokila lawbising asi laingakna lan hana losingadabani drug lalon da sesinaba kulai paibe lalhawbising maru pangna maru fungna mutakadabani anoba lenga asina Delhi da pressure pigadabani Delhi gi punglona jagoi saroidabani mathang manau naina leptana satharakliba mihat asi thingnabagi damak Manipur leiriba CSO sing ama toina punsinaduna tungkoiba khongjang ama sangsin minanaba Kanglai People's Confederation Manipurna khongpham chetna lepli hana su phungdorakli India nataba laibak singda aikhoibu kanbinaba haijanonjabagi mathau tarakli IS konthaujam Indian government asina Manipur nungsibadi nataba miyeng kaya yenglaga Manipur asibu masit kya thonana basil habisi praja miyam gi thamoida power wakhalni maram asina hana sangsilamba khongjang kya yi mathakta anauba khongjang kya sangsinba mathau tarakli maram asina malemda lairiba laibak singda aikhoi kanbigadaba India nataba laibak singna aikhoi kanbinaba haijaba nonjaba mathau tarakli haina social scientist IS konthaujamna phongdorakli Hariba wapham asing to kongda liba maki yumda pamising unaba amada magna phongdokibani Dr. IS konthaujamna makhatana pamising phongdokibada sai ohum henjil aglaba Manipur thogliba irang asi ngasi phawba misi mina thokpa lepthri handak trong lawbida thogliba thawdo yamna thamoi sukni hewai India lengan asan mirai naina divide and rule policy kya chathaduna awaba kya mayunariba sida Tear gas kaya kaplagasu namkhai dun rally kya satuna wakat mi pam duna lamdam asigi CSO kaya na ilamdam nungsijaba naha kya na pianaba khulaw lawragasu ngasi phawba mihat mi pul leptana sathari ngasi phawba nongmei kapal leptri hainasu phongdokhiari tentana sumna thamjagi duga hauskui na di miam paus matanga solution jarage masum khataba anoba update miam pun ngai minasi